Kurumjari, ISTV Pau Ming, David Singh Taram Nokjari, and Madamaruba Pau. Minister Singata Benihina, Congress, Emele Kungatare, Nahori Bairanga say, Congress na Congress Sarkar Patre Hibenihina, Sanaraba veteran politician or joiner from Brooklyn. Jiribanda Leriba Mai Tampam Sang Sing Award passing Mensilu Hibadabi the Mahiro look Marina Sidagi Impal Jiri Lambi Blocket Hokray. Amade Ahanba Manindra Memorial Star Level Cash Prize Badminton Championship Lotion Cray. Pau Santorong Pizari. The Minister Okrami Bobina losing Basarkara Sige Tam Animakai Shurapa Matamasida, Housing Minister Oiriba Singh Amadi Speaker Sindoknaba, Congress MLA Kungatareta Irang Horoklibasi, Congress na Congress Sarkar Patre Habani, Miam Gitabak Togdaba Sarkar di Sindokpana Fay Haina, veteran politician or Joina Fungdorkli. Amaronda, Minister Sindokpaki Zarang Nabasi, Adumak Laibatarabadi, Chokotorang Amadi, Lebaki Sasanda, Akaib Oigani Haina, political analyst, Bibi Sarmana Fungdorkli. सरकार पाइबा कांग्रेस सरकार मनुंगदा कांग्रेस एमएलए खरना मिनिस्टर अमदी स्पीकर सिंदुकनी हाइना इरांग हौरिबासी कांग्रेस ना कांग्रेस सरकार फत्रे हाइबनी हाइना सगनाइरबा पॉलिटिशियन ओ जोइना फोंगदोरकली मियांगी ओइबा सरकार अमा लैबा हाइबसी मियांगी ओइबा अपाम सिंगदो मदुगी पांदमदो मदु फंगनबा मदु तौनबनी मदु हुजिक लैबा सरकार सिना तौब्रा नतगा तौदब्रा हाइसी मियाम खनबताय अरु अइंगोंदा मदुगी वहांगदो हंगदी मदु आई नेगेटिवली खुंगनी तौदे ना हाइगनी तौद्रगदी सरकार दु लैबगी कानदबा अदु सरकार दु लौथोखिब्रा सेमदोखिब्रा मदि तौतामे एमएलए सिंगिना मिनिस्ट्री सिल्लो मंत्री सिल्लो हाइरिदुदी अखोगी करी हुजिकी लैरिबा सरकार सिना सेमजाबा मोइन सेम क्रिएशन नि हैन लवे अमरोमदा एमएलए ओइरगा मिनिस्टर ओइनिंगबा मिनिस्टर ओइरगा चीफ मिनिस्टर ओइनिंगबा हाइबसी पॉलिटिशियन सिंगी मचतनी हाइना पॉलिटिकल एनालिस्ट बीबी शर्मना फोंगदोरगली मचिति साइंतवे ऑपोजिशन दा एमएलए कारम दबा मीडिया कोइना सुम लेरमसिन एमएलए काहनिंगबा एमएलए कार मदुंग ऑपोजिशन लेबि मोता सरकार पाइब यावनिंगबा सरकार पाइब द यावरबा एमएलए सिंगुना मंत्री ओइनिंगबा मंत्री ओरबा एमएलए सिंगुना चीफ मिनिस्टर दीज आर द एस्पिरेशन एवरी पॉलिटिशियन गुरिमक्ता मथिम लोइनगला एवरी एमपी गुरिमक्ता वन डे दे वांटेड टू बिकम द मिनिस्टर अदुगी मंत्री ओरब सिंगुना प्राइम से ओइ पामे मसिदि नेचुरल कोर्स तुरेंगी सिंग इसे जनदोंगना अदुम लेरो पोरमनेना इदुमाइ खले हौजिक पालिबा सरकार असि मियाम की ओइबा सरकार अमा ओइद्रे फिबम असिदगी अवनबा सरकार अमा लाकपा पामकपनी मियाम की खंद्रबा सरकार दी मुथतखिबदा करिसु काइदे हाइना संगनाइरबा पॉलिटिशियन ओ जोइना मखाताना फोंदोरकली कांग्रेस मनुंग खनबसिदबु मरुएना मोइ अगोय आइडी याम कन्ना मजु हाइदे हाइनिंग कांग्रेस खनबसि मरुएना हामिंग वाइनबदों हे तगनबनी अदुना मियाम की ओइबा सरकार ददी मियाम प्रजा सिंगना मियाम की मिहुत मियाम की ओइबा मंत्री मियाम से संगदना इराई लाइन उनदना मयाम की दरकार लेबदो हाइबंगमी मदु हुजिक लैब सरकार हिदो ओइदे मंत्री थी खंगदे टेलीफोन दा फंगदे मयुमदा लैते नुपी अतोमी दा थी खंगदे अदुना अदुगा अमुक पॉपुलर मिनिस्ट्री ददी दरकार लेदि लो सेमी लोकपाल लोक आयुक्त बिल सेमिसनि करप्टोर्टी अनि सिदनी अदुना दगदी मियाम की दरकार लेब मयाम दो पिंगमदगदी ब्यूरोक्रेटिक रूल अदुम लैबदा कैसु काइदे मदु सरकार मुथगिबसु अदुम कैसु काइदे पोल रिसफल की मतंग द वारोइसिन नम पुरकनी हाइना थाजै अदुबु वारोइसिन पुरकप ngamdrabadi लेबाकी चको थोरांग अमदी शासन द चाउना अकाइब लाकनी हाइना पॉलिटिकल एनालिस्ट बीबी शर्मना मखाताना फोंदोरगली हुजिक बाबु उरि फिल्म जिरदे असै कांग्रेस की मनुंगदा करियम जानबा अमा आई पुरकपा यागने खले मपुंग नता पुलप नता मसे खरा छिंतो यादोरिब्रा नत्रगा अखोई चीफ मिनिस्टर पूरा सिंदोगदोरिब्रा चीफ मिनिस्टर पूरा सिंदोबसिन याबामा अतोपा मना अखोई एमएलए सिंदो हाइब एमएलए सिंगसिना मंत्री का सिंदोप यादोरिब्रा मसिदा अमा पुरक्तरगा देवा मसि असेंबली सिगी ताम से एनिम खाइ वालिबनिना सोल्यूशन अमदि सोइ पुरकने खले स्वाइन कुइना लेबिसि आरो स्वाइन कुइ लेबिसिना अखोई डेवलपमेंट दा दिगी चको थरंगे थबक शासन सो गवर्नेंस सो काइब लाकने दिस हैज टू बी सॉर्टेड आउट एट द अर्लीस्ट आई अदवाइना थमजगे ISTV न्यूज़ की दमक पौदमजरी सुनील कुमार ISTV न्यूज़ इम्फाल
Jairak Minister Singh Shindo Ohaina Dabi Tauriba Congress MLA Singi Mipam among Sisu Pangtokuna Hayang Ayuk Chief Minister Unagadoriba Sigdamak Sem Sakre MLA Mana Fongdoropada Hayang Ayuk Pung Tarada Chief Minister Unagadoriba Sidagi Oirakpa Matang Matamgi Matungina Makata Namuk Kari Tabak Lokat Kadagi Habidu Kanagani Amaromda Tasigita Matuidagi Hogadoriba Assembly Mipamdi Miamgi Yenglaga Yaurabay Hari Jiribamda Ladiba Mai Tampam Sang Singi Award a passing mention Binaba MSU MSF Desama Masung KSA na Changsilakpa Kongjangi Manung Chananga Sidagi Jiri Lambi Blockade Hokray Aikogi Jiri Mihuna Pirakpa Paugi Matungina Mahiro Singna Jun Kungamanga Dagi Subdivision na Sida Ladiba Government Kiloshang Amadi Mai Tampam Sang Sing Tingjinduna Kongjang Changsilaba Pawada Sarkar na Tabako na Pakalaktabadagi Blockade Tabuki Kongjangasi Changsin Kibani Nasi Police na Escort Torga Purakpa Railway ki gari sing ban sogat pani chingnaba singna nung thomjinduna gari taragani thoirom akayatoi thuan krihari mairoi singna changsiliba khongjang asida barak circle development demand committee na su mapung phana sogat kan hari khongjang asida national project sing maruina railway project railway ki thabak sing su thingba ka loina na gari ki counter amade transporter singna blockade manungda gari chenbidana bapil tawri khongjang asi apunba jiriba mera paibi jiri ima mera bi apun balu wasak amade jim wak na su mapung phana sogat kani hari ai present lipam from se government school to begra gene asida mi student 264 gumbalere asida regular teacher ahum yaure aduga utilize ahum moi gi mahuta mi ani thamaga school adumaina kaino school se ran tawbane UN Human Rights Commission ki kungataruk suba mifamda afaspa ki marumda chathariba chapchapa report matham khre hari mifamadu da saru yakiba IHRA gi executive director Bablu Laitong ward ki secretary M Sobita made Manorama gi mokpa Dorendra su saru yaroi hotel classic ki conference hall da ifam IHRA NEDF amadi UN Amna Sindra Paktokiba Paugi Mifam Amada June Mapaldagi Taramdoi Pauba Geneva the Chatakiba Mifam Adugi Matang the Paudam Laduna Ward Ki Secretary M Sobitana Session Aduda Afasbagi Marum the Chatariba Mute Mine Kayagi report Putokpada Malem Gileba Kayadagi Lakpa Muchingna Angak Papokna Ki Hari Dorendrona UN Gimifamasi Wachatpada India government ki official Karana Maram Chadana Apan Bapiduna Nanghandana Pokona Ki Haina Penda Fondoke Babluna Handak State Ashida UN Special Reporter Rashida Manju Laktuna Yangshilambage Report UN Human Rights Council da Afaspa ki marumda Security Force Singna Chathariba Miot Mine Singi Pendaba Pongdo Pagaloinana Ek Asi Makata na Lehendana Bawapam Pukatke Mahak Yauna Manipur ki Miot Singna Pukat ki Bawapam Sing Council ki member Singna Tarba Matungda Manipur da Chathariba Miot Mine ki Matangda Khanaba UN Human Rights Council ki expert panel Singna Khangat Kre Hari Uzi pau UN NGO da uzi akoi wan nami na tra NGO ki podium dagi aduna stage tu uzi mi ahum ngan ba hore adumaina hanjen na akoi na nana agadi akoi ki wakat se soidana noma chuga noma di magi agenda da yaurkani habagi hazaruduni noma akoi na India matakta council da resolution am lawbo ngamagadi achoba achievement oidoini All Manipur Anti-Drug Association Amadana Rural Development and Panchayati Raska Khushamnaduna imparting education against drug abuse, women's and child trafficking and its related crime Habihiramda Numit Marini Chathagadaba training program Ama Ngasidagi Chingmairongda Leba Travel Research Institute Hudokre training program Hudopagi Thoramda MLA KH Joy Kishan Amada Maya Luistangi President M Padmini Lema Amadi Director of Prosecution and GTS Kumarna Thoramapu Singh Oina Saruyake training program asi karigidamak pangthok libeno haibagi matangda amadagi luchingba ke Megachandra Maitena drug talaichu bamadi masigamari lainana thokpa crime sing lamdamasida leptan hengalakpa amasung masidaki ngakthok naba honabada NGO madi government khaktana ngamlak tabadagi miyamna isa isa khudingmakta thokpa thodok singni haiba wakal taminaduna hanthana pandamda pangthokpani phongdokhi MLA Joy Kishan na kamthing na sokshilaba khunai sida amadana drakamari leinaba sing thingna bathabak paikalam drabadi lamdamasi hena lekha tarba khunai ama oirambayai masidaki ngakthok na bai khoi khudima khongpham chetna lepminaba matam oire haike
Prosecution Director NG Tesh Kumarna nupi angangi mayokta chathaba crime gi masing lamdam asida hengalakli masida natana human trafficking gi thodok singsu haukiba chahi kharagi mamangdagi chatharakli basi laibak thiningai ni drug issue da khwaidagi hana victim oiriba se nupi oibi singni chahi kungi matungdadi nupi na khulingba khunai ama oirpa yabagi akibalai mayai kaban nishana laksinduna tinjang kaijang ba samas ama oirakli basidagi ngakthoknaba aikoi khudimangna hona minarsi haiba wafam sing phongthoki कहीं कर्म नहीं थबो ने पांच होता लंदन से नंबर 1 ऐसी ये और में आहार लगा एजुकेशन जो है हम ठीक है उसकी ट्रेनिंग फॉर इराडिकेशन ऑफ ड्रग भैया एक आदमी हिसाब से लंबी ट्रेनिंग हो अभी शुदा क्राइम्स अगेंस्ट वुमेन भैया एक आदमी निशान लगाने वाला अपने नहीं ट्रेनिंग पे होता आपको प्रतिक्रिया दिखाएंगे भैया एक आदमी निशान लगाने वाला मणिपुर का nupi kaya atu piliwa ijat taman piliwa tangan kaya masih hindi jadi wali dia masih itu ada abun sudah child trafficking Impal manungda leiriba footpath makhal amatagi pot yonsinba yaroi haina matamgi oina drive chatharbasu non local singna footpath kaya da pot yonsinduna leibada mari leinaba singna usinadre ima kaithel singda street vendor gi achauba irang leirabasu non local singna footpath singda pot yonbagi thabakti maning makhatamna chathari amaromda impal gi yamna maroi ba masung mi yamna chinba mapam oiba khuyathong da leiba PWD amasung life insurance corporation gi office mamangda national highway da hairiba office ani sigi staff singi gari khamjinba made security singna footpath chatpa yadana ba tingkhang panba tara sing khajinduna thamlei masida mari leinaba department na thabak amata lokhatri mi chatnagada ba footpath thingjin khiba asna maram oiduna mafam masida miyamna lambi da kumtharaga chatnabana mi chinba gi chang hengal are chin khaba mafam asigi lambi gi mamang thangba sarukta ayamba matamda mafam asida duty tariba BDF amade traffic police kharana lambi da lakpa gari kayadagi khamduna paisa lobagi thabak chathabana lambi asi amuka hena chilhale mari leinaba singna mideng changbi haina mioi kana ISTV news da phongthorkli All India Trinamool Congress ke luchingbani BJP de yaure haina BJP Manipur gi president TH Chawbuna lauthokli bawa phamasi lebak miam da lan uhanna pamade Manipur Pradesh Trinamool Congress ki ijat chok bawa phamni haina party sigi information secretary na thadorok pa cherol mana khanglakli Rotary Club of Imphal gi nipugama thoi suba installation ceremony Mantri Pukri da leba Rotary Multi Service Center da pangthokrai Thamasi ga mari leinana tongan ba lamda thabak tawriba miyor singda manamathum pidunai kai khumna Utkai. Rotary Traffic Police of the Year da JN De Heril Pau, Rotary Nurse of the Year da Moirang Them Chinglembi, Rotary Fairman of the Year da Y Irabot, Rotary Meritorious Civil Constable da Y Robindro, Rotary Journalist of the Year Award da ISTV News ki editor Helendro Maibam, Julalan gi Children Home da leba class 4 gi Mahiroi Pebam Parasmani amasung class 10 gi Mahiroi Maibam Tomba da Laikhidraba Oza Sagol Sem Indramani Memorial Scholarship Lamdamasi Machin Tungkalakli ba Badminton Sanaroi Master Mairabada Rotary Sports Person of the Year Pidunai Kai Kumnaki Thamsi ka Madilena Club ki Chahi gi souvenir Mani Padma release tawkhi Secretary Dr. N. Sanjitna Mahaki Chahi gi oba report thamladuna ngasi phawbada club asina tongan ba thabak thorong kya paikhatkre Heart to Heart project ki makhada angang chamaga kulhum doirom lemna operation tawkhre angang khara masu thanana ba thorang leire handakta Myanmar da pangthok ki ba health camp adu yauna mai pakpa mani Makata na pangthok na ba thorang tawri haikhi club asiga nauba member kharasu introduce tawbaga loinana nauna president gi thau punana ba Binod Kumar Kesham amasung secretary oina Dev Kumar Thaudamda charge nakrai Okram Sagai gi mithoi mihalaba mahiroi singda manamathum pibagi thoram ama Okram Sagai apok patras thobal na sinduna Manipur Press Club ta pangthokre thoramasida education SK director additional director Hills NL Komsu Sarugyaki MBBS class 10 amadi 12 ki parikha da chahi asigi oina mark wang na fanglakpa top khongnang makhong area da leiba mahiroi sing manamathum yenthokpagi thoram amanga si top khongnang makhong community hall da pangthokrai lamdam adu ki naha singna punsinduna pangthokiba thoram adu da Jenims ke retired senior pediatrician Dr. A Naran Babu retired Central Police
Force B Angosna Sarmana Chingba Masaknai Bamusing Saryaki. Tarunga Mari Lenana Dr. Naran Babuna Mairo Sing Pung Togat Pongka Pongtoki. United Youth Organization Sinduna Singjamai Begabati Lekai Degi Handaki Board Council Amadi CBS in Aloba Parikada Magwang Panglak Laba Mairo Sing Manamatum Pidun Pung Togat Cray. CS Iboyama High School Pangtoki Batormasida Impal Municipal Council Chairperson Enimai Sharmasu Saryaki. Thasiki tang amada mihat thina hatoklaga hundok lamba hidam bobi mihat kamari lenana Impal yaripok lambi gi langdum lamkhai da lambi thingbagi khongjang changsin krai khongjang asida sarugi akhibi mioi amana phongdokibada bobi ase mahakna hojik leiriba yaripok bamon lekai da leiba mayumdagi haukiba jungi tang kunthra gi numidang thokraga mathangi numit tang amagi ayukta siduna lerambani postmortem report ta haksangi mafam kayada pot arumba amana thombadagi lekhidabani hairiba asiga mari lenana Mihat Pamioi Tidopi Nava Police Department ke official amade Deputy Chief Minister ga unaki adubo Mihat pa puthokpadi lairaduna thazaba phawba pibangam dabase Police Department mathau khangjadre haibani maramasina makata ba khongjang kaya changsin khigani haiki Sarkar da haizabani akoina sugoina matam pibane adugo moina kaimta tabidre kaimta usibidre asi malangna anji kaimta thibo moina kaimta khambidre adam kemi asmata phajabati Mubigi Mihar! Mubigi Mihar! Mubigi Mihar! Impal West ki Chief Medical Officer amadi Kwakathel Haino Khungim bidaleba lining thau nongshaba lai haraba committee asina sinduna ngasi lai nongshaba ki sanglenda lemna laim gi kem ama pangthokre Impal West ki Chief Medical Officer Bimola Kumari Masayauna Dr. amadi nurse kayana saryaki Kalengi matam changlakpada tongan ba laina kaya sandokpa yabagi phibam leibadagi kharadang oirabasu ngakthoknaba pandamda pre medical camp asi pangthokpani haina Chief Medical Officer Bimola Kumari haike ngasi pangthokiba pre medical camp aduda tongan ba makhal ki test taunana ba khudong chaba made ultrasound gi khudong chaba sulaiki Lining thau nongshaba lai harauba committee ki president angauna medical camp asi pangthokpada mateng panglakhiba singbu thagat pa phongdokpa loinana camp asida yengba lakpa anaba singhidak langthak singsu lemna pikhi hai je masi pangthok cheribani aduna akoi mana je nongshaba committee na sinjaba ji medical camp no muliba sumba camp asida baza puna mana support tabidana doctor puna mana khawa chang yauna anaba yengbi damakta asum camp asigo mapu amena damakta do nongshaba committee ki makai ai sagi makai mayam hona thagatsari Wangoi Nagar Panchayat ta Khungangi lam semgat chaganaba sarkar na thadakhiba senphamga semgat chagaliba singa yengnabada chawna khenaba ure ngasi Wangoi Block Congress Committee gi mihut kangbu amaga paumi singa Nagar Panchayat asigi manungda semgat chagaliba sing yengsinbada chawna khenaba si thengnarakibani Nagar Panchayat asigi lisingani taranithoi amadi lisingani tarahumdoi gi nan plan gi senphamdagi lupa lakh mangaga lising kunthra nipalom changna Wangoi makha lekai gi IVR gi nakal gi Pakadren Simlam Liba Mawonga Tadaki Senpamga Town Kenaboki Lupa Lak Mariga Lising Nipumangagi Senpamna Wangoi Kaitel the Sariba Kaitel Lirembiki Laishangi Mawong Matauga Tadaki Senpamga Kenabaka Lerumki Nagar Panchayat Oringa the Lakiba Laikiba Kobata Tiba Kangre Haki Nagar Panchayat Oirambadagi How Kiba February Tada Municipality on Krabasu Amot Akai Singbook Navatar Kiba Gari Singh Lanai Mio Karagi Yumda Tamduna Lere Hiramasigmari Lenana Block President Tambalna Chairperson Amadi Councillor Singh Chatari Bethabaki Mawong Matawasi Mari Lenaba Authority na Atubama Tamdayang Sinbiu Haki Kondong Director de Teller Piramni Azumukina Kondokana Tamusi Nadana My Mayumda, Sebastian Mayumda, Samuksi, Teller Lady Hentai, Adubo, Augustin Lake, Masi Sarkarna, Amadi, Marilyn, Water Dina, Yankson Notopoyan, and View. Secular Muslim Development Committee Kairao Kendra na Sinduna Indira Awas Yojna gi makhada yum sanabagi sel gi tengbang pibagi thoram ama Kendra siki MLA Karam Thamarjit ki yum da pangthokre Kyamgai Muslim amadi Kairao Muslim gi punamioi taragani thoida scheme asig makhada yum sanabagi senpham yenthoke Development Committee gi Chief Advisor Muhammad Mahiuddina MLA na Praja Singh gi khanduna thabak paikhatpada thagatpa phongdoke Center da BJP ki sarkar lairabasu state asida karisu nungnang ningai leite haina Manipur Pollution Control Board ki chairman su oriba MLA Dr. NG Bijoyna top khongnang makhongda nauna saba community hall sangaba ki tharam da haikre
MLA na makha taraduna Narendra Modi gi sarkar asina kari torpage haibadu yengminasi state ta karisu sapu pirak pangamloi haki Lambi gi khudong thiba thodok amada sokpadagi hauji Langolda leba Caesar Hospital da laikanariba Sangai Express English edition gi editor Rajesh ki phibam BJP Manipur Pradesh ki president T.H. Chawba amasung party ki karmi singna yengkhibaga loinana layengbada mateng pikhrei T.H. Chawba na phongdokhibada leba ki yamna maroiba thodang lawriba miyoi singda asigumba khudong thiba thodok thokpa matamda mateng pangbani haiki I uphavani sorna ya nam thona kalapna Department Jowa Daida Puriwa Wasina Pagalna Peshona Speaker T.S. Lokesorna Caesar Hospital Chatuna Sangai Express English edition ki editor Rajesh ki anaba hangbaga loinana mahaki layeng bada mateng oinanaba selgi mateng pangkhre Amju ki President Wangkhemcha Chamjaina Luchingba Union ki apunba kangbu manasu Caesar Hospital da Chatuna athuba matamda phagalaknaba imung manungda yafa mangol pikre imung manungda mahaki layeng bada mateng oinanaba selgi mateng su pikre Jahi mangaga makai da ngari binupi macama mapalna natabalam chat pibada natana mama busu tamthina opine bibadagi miyamna mateng pangbi hari Manipur Press Club da pangthokpa paugi mifam aduda saru yakiba victim gi mama na phongdokibada thaudo asi jun gi tang taruk ta thokibani thaudok thokraba matungda matai na mabu tamthina phubibada natana imung manungna opine biki ma ki mapuloi ba jahi ahumlongi mamangda atopa nupi thiraga laikibana ma ki changjafam leitre mari leinaba singna khamthingna khudong Thibananglaba mama machabu hingnaba lambi sinbiu phongtokhi Paugi mifam aduda saru yakibi Loglaubung Women Welfare Association ki president Hari Pyari na phongtokibada thaudo asigi jun tarukta thokiba oirabasu lawfam thokpa test singi result ngaibada media da phongdokpa thingthabani testing adu positive oibana soidre haiba khangbangamle Jenaba miyo numit aduda lekai na pharaga police ta sinakre ain gi oiba matik jaba cherak pihaningi haiba miyo asi jail dagi thorklabasu angang leiba mafamda leheningde hiramasing matangda amba amadi Manipur High Court Bar Association na mateng pangbiganu accused ki maikaida case phauba lefaningde hiramasing matangda Manipur da leiba civil society organization singna mateng pangbiduna maraleba miyo sing cherak pibiu haiki Chatkiba tang mari ginung tilda Langol Gam Village John Forgi Wangdei Maitai Lekai Manakta Siduna Leramba Zahi Humpuga Mangarom Suramimiyoi Adu Masak Maming Khangdok na Barims ki Mokta Thamli Phut Mangaga Inchi Taruklom Gwangi Higok Machugi Track Pen Amaseli Sky Blue Machugi Purit Asangba Malili Higok Machugi Jacket Amalili Hairiba Miyasi Lagliba Tang Taret Phabugi Manungda Kanagumba Singna Claim Tawradrabadi Aingi Matungina Dispose Tawragani Haina Lamphel Police na Khanglakli Ausik makataba pau pijadringi ki marakthana Dorendro da ki thabaki pau muk lobise Hausik thabaki pau lobise BSF ki ASI amadi head constable khara logaduri masagi sahi taranipal dege kumanga fawgi manung da leiba myoi singna darkas tharpa yagani ASI ki oina 10+2 pass tawba amadi head constable ki oina matric July tang taret fawgi manungda darkas tharpa yagani hairi Sport quota da BSF ki nupa amasung nupi constable khara logaduri masagi sahi taranipal dege kolumdoi fawgi manungda leiba matric pass tawba loinana sana khonabagi lamda sakhanglaba myoi singna July ki tang taramri fawgi manungda darkas tharpa yagani hairi CISF ki Industrial Security Force ki Constable Diver lising amasani sumna ahum launana darkas kauri masagi sahi kumathoi degi kuntret fawgi manungda leiba oigedabani maigi thak driving license paibu loinana class 10 pass tawgedabani awang nongpo ki oina form pisinbagi aroiba tarik July kuntruk fawbani BSF ki staff nurse kuntra taret ASI amasung atai ahangba fam kharagidama candidate singdagi darkas kauri masagi sahi taranipal dagi kuntra fawbi manungda leiba oigedabani maigi thak phamga sanaba oigedabani application pisin bigi aroiba tarik July taramri fawbani Imphal da examination center tagani hari mathat pankriba thabagi pawsing asigi hena akupa morol babupara da leiba job center dagi khangba yagani thabagi paw ngasigidi matang asida lojere hauji makhataba pawmu lobise
Hauzik makataba pauda Kaisamthong Elangbam Lekaida July Tang Amagi Nungtilda Thorianduna Sikibi Mirolabi Sarem Ningol Elangbam Sushilamadi Mahakimacha Thataramatoi Kaktangaribi Pepegi Asibakjang Postmortem Loreba Matungangasi Rimski Moktagi Sagolban Tera Tongbram Lekaida Leba Nupimayungi Mursing Amadi Misi Asiki Matang the same Kiba Nupamayungi Jesiki Mursing na Lokre Asibakjang Singadu Nupimayumda Aroiba Matongam Pangtokani Hari Imperial Police Commando na Thasigi Marida URF ke active member ama Langdum Lamkhai dagi fare hari Police Department ki PRO gi Cherol amana Phagalaba mioi adudi MD Abjad Khan Chahi Kunthraga manga Apokpa Anoa Hushel Thobal Moijing Maibam Lekai dagi ni Mangondagi KCP gi Revenue Officer ke H Chinglen Sanana Chahi Sahi Tauba Demand letter ama URF ki Secretary Finance B ngan bana sahi tauba demand letter ama phangre hari Film Forum Manipur Madi Site Seva Samiti Kakching Napiba Ahum Suba SSS Manifa Lisingani Taramarida Best Lyricist Amadi Best Music Director Gimana Panglakraba Luting Luang Ba Kanglai Pak Loina Sinlon Apun Bamarupna Taramna Wakre Manipur Press Club the Pangtoki Batormasida Luki Luchingba IC Asham Sangaraba Musicologist Lashram Birendra Kumar Film Forum ki Chairman L Sujakanta Susarugyaki Tharum Asigi Sarugamoina Saring Saidina Babasu Pangtoki Yellow Dagi Tataduna Lakliba Lai Ketin Kabagi Thorum Ngasi Sagolban Bijoy Govinda the Pangtokre Bijoy Govinda Seva Committee ki President RK Rasmanina Thorumasi Lamdamasida Awana Laitana Wata Padaba Lamdam Ama Oinanaba Mamang Dagi Hona Ipai Pusina Pangtoktuna Lakman Hake Numidang Joydep Chomaki Thodoksu Pangtoki Ngasi ayu angan bada hangang police ki manung chanba sangak from dagi kairang tabalambida nupa magi asibak jang malairam lay laikhidraba miyoy adudi shoram nanau apokpati kendrajit uripok sorbon tingel dagini working chatpa miyoy singna thingnarpadagi hangang police ta pau piduna asibak jang lokhatuna jenims ta postmortem tawraba matungda imung manungda sinakrai Tara Nitoigi Masil Kauba Hizam Rai Kumar Iba Lairik among a singing tow Lasham Basana Jaubana Utra Sanglen the Fonkre Taramatuda Angom Ningtow Angom Amubi Mete Maisnam Apabi Mete Maicho Purel Kondumba Mete Amadi Sana Konungi Maiba Hanbana Jingba Mioikana Saryaki Hizam Rai Kumar na Lairik Asi Sana Konungda Laibaki the Makta Kari Tauribaki Haibadu Miamda Kanganaba Putopani Sana Konungna Praza Singata na Tanabaya Marika Lay Maramaduna Laibaki Mapi Mapa Oibasing na Lairik Asi Pavada Kanagani Haki Kongpal Kongkam Lekaida Masagi Chahi Taragani Toy Romdang Ngairiba Nupamacha Ma Thorian Bani Haiba Tokta Lekidre Nupamacha Dugi Maming Khwarakpa Merajao Apokpa Ibom Chakawi Nongren Mamang Lekaida Gini Mak Matai Magi Mayumda Lairik Lasu Tamnaba Lekibani Hari Hauzik Sanapi Pao Ngasi sanabagi pauda Manipur Badminton Association gi midyang makada Manindra Memorial Trust na sponsor tawraka Badminton Association Moirang na sinduna Manindra Memorial Indoor Stadium Moirang da District Mapal gi sanaroi chamaga marifu marina saruyatuna chatarakiba ahan ba Manindra Memorial State Level Cash Prize Badminton Championship ngasi losin kray losin bagi thawamda Manipur Legislative Assembly Speaker TS Lokeshwar Parliamentary Secretary K Megachandra Amin Shah M Prithviraj MLA Olandhoni S Bira retired IPS Y Joy Kumar Su Sarugyaki ngasi sana ki baat chahi nipugi men's doubles ki final da H Jugin amadi RK Robinsonage Jurana ke Jadu amadi P Bilas ki Jurabu Maithibe Piki zahi tara mapal makagi nupa machagi doubles final ki sana ki bada I Yai Tomba amadi RK Devzit ki Jurana L Diction amadi Y Malem Nganbe ki Jurabu Maithibe Piki zahi angkai ki men's singles final da W Amusnana M Mubibu chahi tarahumdoi makagi nupa machagi singles final da O Chandrajitna KS Manjitpu zahi nipu men's singles ke final da O Ojitna N Britain bu maithiba pitna winner kre zahi taramapal makagi nupi machagi singles final da M Swami Balana N Angitabu chahi taramanga makagi nupi machagi singles final da ke Priyana KS Rasmi bu maithiba piki Ngasilosn baki thoram ga Marilena na Parliamentary Secretary M Prithviraj amadi film actor RK Kaiku ki jura amadi Parliamentary Secretary N Megachandra amadi M Movie ki jura ga exhibition match amasanaki
All Manipur Gymnasium Welfare Association की मीटिंग मखादा थासी की तांग कुंग तरुक तकी उखरुल टाउन दा बॉडीबिल्डर एसोसिएशन उखरुल अमदे All Manipur Gymnasium Welfare Association सिंधुना उखरुल डिस्ट्रिक्ट बॉडी बिल्डिंग कैश प्राइज कंटेस्ट पांगथोलगनी All Manipur Gymnasium Welfare Association की मीटिंग मखादा रजिस्टर तौरबा उखरुल डिस्ट्रिक्ट लाइब सिंगना सरुगियाबे याकनी है थासी की तांग तराग तरुक तकी कुंगमरी फाउबा चाइनीज ताइपेई दा पांगथोकदोरिबा इंटरनेशनल रेफरीज प्रैक्टिकल एग्जामिनेशन दा सरुयागदबा TH रोमियो दा ऑल मणिपुर वॉलीबॉल एसोसिएशन की रेफरी सिंगना सेल की मतंग लुपा लिसिंग तराग निपाल पिखरे थासी की तांग निपाल दा न्यू दिल्ली दा पांगथोकदोरिबा नेशनल स्पोर्ट्स सेल बीजेपी की मीटिंग दा पार्टी स्पोर्ट्स सेल मणिपुर प्रदेश के कन्वेनर W इबोमचाना सरुक यादुना मणिपुर के स्पोर्ट्समैन सिंह अमदी सानर सिंह थेंगनरिबा प्रॉब्लम कया खंगलुगनी अमदी स्पोर्ट्स एकेडमी यावना अखन्नबा स्पोर्ट्स यूनिवर्सिटी अमा स्टेट असिदा लेहन्नबा सेंटर की लुचिंगबा सिंगदा तक्सलुगनी हरी थासी की तांग तरादा सानगदौरिबा कुनसुबा फीफा वर्ल्ड कप के अनिसुबा सेमीफाइनल दा नेदरलैंड अमदी अर्जेंटीना का थेंगनरगनी ब्राजील ना युम्बु ओइदुना ममंग थागी तांग तरागुमदोइदगी पृथ्वी की तोंगान तोंगान बा लेबा कुंट्रागनी थोइना सरु यादुना चथरखिबा कुनसुबा फीफा वर्ल्ड कप के ngarang numitang pung mapal makai tabada sanakiba ahum suba quarter final match da world cup anirak champion oikraba argentina na ahan boy na world cup da quarter final da changlakiba belgium bo goal amasino da maithiba piduna semi-final changkre Chathariba World Cup asigi mari suba quarter final match haukiba nongai matung pung ama makai tabada World Cup mari runners up oikraba Netherlands amadi World Cup ke itihas da ahanboy na quarter final changlakiba Costa Rica normal time amadi extra time da goal amata chanabangam dabadagi kick from penalty mark na decide tobada Netherlands na Costa Rica bo goal mari ahum da maithiba piduna semi final changkibani थासी की तांग तरागी नोंगे मतुंग पुंग अमा मखाई ताबदा अनिसुआ सेमीफाइनल दा नेदरलैंड अमदे अर्जेंटीना गा सानरगनी जथरीबा वर्ल्ड कप असिदा कोलंबिया के जेम्स रोड्रिगुइज मखाताबा मैच सानद्रबसु हौजिक फावदा पुन गोल तरुक चंदुना गोल मसिंग यामना चनबा सानर ओइरी जर्मन के थॉमस मुलर अर्जेंटीना के लियोनेल मेसी अमदे ब्राजील के नेमार ना गोल मरी मरी चनदुना कन इनरी All Manipur Chaibi Association की जनरल बॉडी मिफमना चाही अहुम अहुम की थौ पुननबा अनौबा ऑफिस बेयर सिंह खनबगी थौरम अमा कैसामपा थौसोम लेकाय दलेबा एसोसिएशन की ऑफिस द पांगथोखरै प्रेसिडेंट दा ओ मंगलेम वाइस प्रेसिडेंट दा TS रोबिंद्रो वाई इबोतोम्बी जनरल सेक्रेटरी दा M विनोद कुमार असिस्टेंट अमदी जॉइंट सेक्रेटरी दा KSH मनीलाल अमदी बिकी ट्रेजरर दा L रोबिंद्रो यावना member taraga mangana saba anauba office bearer singna chaliba chahi asidagi thaupu bahuragani hozilo islak padanga sinumagi oiba inga sagi pau ICR lamphel patagi phangba pau gi matung ina ngasigi khwaidagi saba degree celsius kuntraga mathoi dasmik taruk khwaidagi ingba degree celsius kuntraga ni 2.8 nungsita yabo ising manili chang ayukta chada humdra ka taruk nungthildana chada humpu ka mapal nungjugi chang nil Hozimaro bapau amana Minister Singata bani haina Congress MLA kungatare na hori bairang asi Congress na Congress sarkar phatre hai bani haina sangnai reba veteran politician o join phongdrakri Jiribam da leriba mahi tampham sang singi awada passing mention lu haibat dabi da mahi roi luk mari na ngasi dagi Impal Jiri lambi blockade hokre amade ahan ba Manindra Memorial State Level Cash Prize Badminton Championship lo shikre ISTV ne bijak pau tang saloi jare ming dabi basing mukana